Kumza lising amaga samapan marfutara ni thoidage lising amaga samapan marfutara taret fawgi manungda NSN IM na sathakiba hingsagi thaudokta Kuki nupi angang yauna miyoi chahumga humpo hatkiba amade yum kayana mai thaduna manghankibage thaudok puning singladuna tha asigi taraga humdoida pangthokadaba Kuki Black Day thauramga mari leinana su chana daba Kuki lalahulop KNF na tha asigi taraga ni thoigi ahing nongyai taraga humdoigi ahing nongyai fawba Kuki taba mafam singda total shutdown Koukhre Hiramasigi matangda paudam ama Tha asigi tara humdoida state asigi amasung atopa state singi Kuki singna namna leidiba jaga singda Kuki Black Day thoronga mari leinana total shutdown torugani haina su sanadaba Kuki militant group KNF ke information and publicity secretary Zeri Vaipai na thadorpa serol amana haidi serol asina makatana haidi bana total shutdown gi fireb asi NSN IM na hat kraba Kuki kunja kaya dugi thawai sing adugi mafamda ikai khumnaba utpa oina pangthokadabani total shutdown asiga mari leinana September 12 gi ahing nongyai dagi September 13 gi ahing nongyai fawba commercial activity administrative function amasung educational institution singda athingba thongani adumapu medical ga mari leinaba singdi komthokani Englishing amaga samapan mari futara ni thoidagi Englishing amaga samapan mari futara taret fawbada NSN IM na Kuki gi nupi angang yauna miyoi lising kaya hatkhiba Kuki khul sahunga humfuna tumna mai thaduna Kuki kunja lakh kaya laifam leitaduna masagi maramdamda refugee on kiba asigumba September 16 gi numit ase Kuki gi itihas ta kaungamlaroidaba numit ama oina lehorogani haidi